ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯤꯇꯥꯟꯖꯂꯤ ꯅꯣꯡꯃꯩ ꯀꯥꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗ ꯑꯆꯤꯛꯄ ꯎꯃꯪꯒ ꯇꯥꯏꯅꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯖꯩ ꯂꯥꯏꯔꯤꯛ ꯃꯆꯥ꯫ ꯂꯥꯡꯕꯟ ꯌꯥꯛꯂꯕ ꯅꯨꯡꯁꯥ ꯅꯁꯨꯡꯗ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟꯀꯤꯗ ꯄꯥꯔꯤ ꯃꯥꯇꯕꯨ ꯁꯔꯦꯞ ꯐꯥꯔꯕꯗꯤ ꯈꯟꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯀꯌꯥꯗꯣ ꯉꯁꯤꯗꯤ ꯁꯔꯦꯞ ꯐꯥꯔꯔꯦꯗꯣ꯫ ꯂꯥꯏꯔꯤꯛ ꯃꯆꯥꯒꯤ ꯑꯋꯥꯕ ꯉꯁꯤꯗꯤ ꯈꯖꯤꯛ ꯀꯣꯛꯆꯔꯦꯗꯣ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯔꯤꯛ ꯃꯆꯥꯒꯤ ꯃꯄꯥꯔꯤ ꯅꯥꯎꯁꯤꯡꯈꯣꯝꯕ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥꯅ ꯏꯃꯥꯒꯤ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯖꯒꯦ꯫ ꯂꯥꯏꯔꯤꯛ ꯃꯆꯥꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ꯫ ꯏꯃꯥ, ꯅꯆꯥꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯦꯗꯣ꯫ ꯏꯃꯥꯒꯤ ꯃꯇꯦꯡ ꯅꯆꯥꯅ ꯄꯥꯡꯂꯒꯦ꯫ ꯏꯃꯥꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥꯊꯤꯗ ꯅꯆꯥꯒꯤꯗꯃꯛ ꯋꯥꯖꯔꯛꯄ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦꯗꯣ꯫ ꯏꯃꯥꯒꯤ ꯃꯃꯣꯟ ꯅꯣꯛꯈꯤꯗ꯭ꯔ ꯃꯥꯏꯊꯣ꯫ ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡꯅ ꯀꯥꯍꯠꯂꯕ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯉꯁꯤꯗꯒꯤ ꯏꯃꯥ ꯄꯣꯊꯥꯕꯤꯔꯣ꯫ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯁꯤꯟꯊꯥ ꯄꯨꯝꯕ ꯅꯆꯥꯅ ꯃꯍꯨꯠ ꯁꯤꯜꯂꯒꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯤꯠꯀꯤ ꯄꯤ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯔꯛꯏ꯫ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯉꯁꯤ ꯏꯃꯥꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤ꯫ ꯏꯆꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯏꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯉꯁꯤꯗꯤ ꯀꯣꯛꯂꯦ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯁꯤꯗꯒꯤꯗꯤ ꯏꯃꯥꯕꯨ ꯅꯆꯥꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯥꯎꯁꯤꯡꯈꯣꯝꯕꯅ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯃꯥꯅ ꯁꯨꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡ ꯁꯨꯔꯤ꯫ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡ ꯆꯟꯕ, ꯄꯥꯝ ꯌꯥꯟꯕ, ꯂꯧꯔꯥꯡ ꯁꯨꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯔꯝꯆꯠ ꯐꯖꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯀꯌꯥꯗꯨ ꯎꯖꯔꯕꯗ ꯂꯥꯏꯔꯤꯛ ꯃꯆꯥ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯉꯝꯖꯔꯤꯗꯣ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯅꯥꯎꯁꯤꯡꯈꯣꯝꯕ ꯃꯍꯧꯁꯥꯒꯤ ꯃꯇꯧꯗ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯆꯥꯛꯌꯣꯝ ꯄꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯆꯠꯀꯗꯧꯔꯕ꯭ꯔꯥ? ꯁꯤ ꯏꯆꯥꯒꯤ ꯆꯥꯛꯌꯣꯝ꯫ ꯏꯃꯥ, ꯅꯆꯥ ꯆꯠꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯖꯔꯦ꯫ ꯃꯃꯥꯅ ꯄꯤꯔꯤꯕ ꯆꯥꯛꯌꯣꯝ ꯑꯗꯨ ꯂꯧꯗꯨꯅ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯒ ꯅꯥꯎꯁꯤꯡꯈꯣꯝꯕ ꯎꯃꯪ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯅꯥꯎꯁꯤꯡꯈꯣꯝꯕꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯎꯃꯪ ꯌꯧꯔꯕꯗ ꯅꯥꯎꯁꯤꯡꯈꯣꯝꯕ ꯁꯤꯡ ꯆꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯁꯤꯡ ꯆꯜꯂꯛꯄꯅ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯃꯥꯅ ꯄꯤꯔꯛꯄ ꯆꯥꯛꯌꯣꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯈꯪꯗ ꯃꯤ ꯌꯥꯝꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯅꯥꯎꯁꯤꯡꯈꯣꯝꯕ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯈꯣꯜꯁꯤꯗꯤ ꯀꯗꯣꯝꯗꯒꯤꯅꯣ? ꯃꯤ ꯌꯥꯝꯅ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯁꯤꯕꯣ? ꯑꯌꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯁꯤꯡꯈꯣꯝꯕ ꯆꯥꯔꯝꯕ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯜꯂꯝꯕꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯥꯡꯂꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯎꯃꯪꯗꯨꯒꯤ ꯑꯁꯣꯡꯕ ꯖꯒꯥ ꯑꯃꯗꯒꯤ ꯎꯔꯔꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝꯕꯨ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ, ꯇꯥꯒꯤ ꯇꯥꯔꯣꯟ ꯇꯥꯛꯄꯤꯕ, ꯃꯨꯛꯅꯥ ꯇꯝꯕꯤꯕ ꯀꯌꯥ꯫ ꯅꯥꯎꯁꯤꯡꯈꯣꯝꯕ ꯃꯗꯨ ꯎꯔꯨꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯇꯝꯅꯤꯡꯕ, ꯈꯪꯅꯤꯡꯕ ꯀꯌꯥꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯅꯥꯎꯁꯤꯡꯈꯣꯝꯕ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯥꯎꯁꯤꯡꯈꯣꯝꯕ ꯎꯕꯗ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯄꯨꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯏ꯫ ꯑꯣꯖꯥꯗꯨꯅ ꯅꯥꯎꯁꯤꯡꯈꯣꯝꯕꯕꯨ ꯌꯦꯡꯂꯒ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ? ꯁꯑꯣꯡ ꯁꯕꯥꯅ ꯐꯖꯔꯤꯕ, ꯁꯛꯅ ꯐꯖꯔꯤꯕ, ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯀꯔꯤ ꯃꯔꯝ ꯂꯩꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯅꯍꯥꯛꯄꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ? ꯅꯥꯎꯁꯤꯡꯈꯣꯝꯕꯅ, ꯏꯄꯥꯒꯨꯝꯂꯕ ꯑꯩꯍꯥꯛ ꯑꯁꯦ ꯎꯃꯪ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤ ꯎꯔꯒ ꯅꯆꯥꯁꯨ ꯁꯥꯟꯅꯕ ꯌꯥꯎꯖꯅꯤꯡꯕꯅ ꯆꯪꯖꯔꯛꯄꯅꯤ꯫ ꯅꯆꯥꯕꯨꯁꯨ ꯁꯥꯟꯅꯕ ꯌꯥꯎꯍꯟꯕꯤꯌꯨꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯁꯤꯡꯈꯣꯝꯕ ꯑꯣꯖꯥꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯅꯥꯎꯁꯤꯡꯈꯣꯝꯕꯒꯤ ꯃꯇꯧ ꯎꯕꯗ ꯑꯣꯖꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ꯫ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯨ꯫ ꯑꯩꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯟꯇꯥꯛ ꯄꯨꯔꯤꯜꯅꯤ꯫ ꯐꯝꯂꯥꯏꯕꯁꯤꯡꯒꯤ ꯑꯃꯗꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯥꯒꯩ ꯃꯆꯥꯁꯤꯡꯕꯨ ꯁꯥꯟꯅꯕ ꯇꯥꯛꯄꯤꯔꯤꯕꯅꯤ꯫ ꯏꯆꯥꯕꯨ ꯀꯔꯝꯕ ꯁꯥꯒꯩꯒꯤ ꯃꯆꯥꯅꯣ? ꯏꯄꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯎ꯫
ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯅꯥꯎꯁꯤꯡ ꯈꯣꯝꯕ ꯃꯔꯨ ꯂꯨꯛꯅ ꯂꯩꯈꯤ꯫ ꯃꯄꯤꯔꯥ ꯆꯦꯟꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯄꯤ꯫ ꯅꯥꯎꯁꯤꯡ ꯈꯣꯝꯕꯒꯤ ꯃꯇꯧ ꯎꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯗꯨꯅ ꯀꯔꯦꯝꯅꯔꯛꯏ꯫ ꯃꯍꯩꯔꯣꯏ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯥꯎꯔꯕ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯑꯁꯤꯗꯐꯥꯎ ꯀꯔꯤ ꯀꯧꯒꯅꯤ ꯈꯪꯗꯕ ꯃꯥꯅ ꯁꯥꯟꯅꯕ ꯌꯥꯎꯅꯕꯁꯨ ꯂꯥꯛꯆꯔꯤ꯫ ꯃꯁꯦ ꯂꯥꯏꯔ ꯃꯆꯥ ꯄꯨꯄꯥꯡ ꯁꯨꯗꯕ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ, ꯃꯊꯣꯡ ꯆꯥ ꯃꯆꯥꯗꯤ ꯑꯣꯏꯔꯝꯃꯣꯏꯕ꯫ ꯃꯍꯩꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯁꯥꯐꯕ, ꯏꯁꯥ ꯈꯛ ꯐꯔꯒ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯤꯕ ꯃꯍꯥꯛꯁꯤꯗ ꯑꯣꯖꯥ ꯀꯧꯅꯦ, ꯑꯣꯖꯥ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯔꯦꯝꯅꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯥꯎꯁꯤꯡ ꯈꯣꯝꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯨꯝꯂꯛꯏ, ꯃꯔꯨꯞꯁꯥ, ꯂꯥꯏꯔꯕ ꯃꯤꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯥ? ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯥꯒꯨꯝꯂꯕ ꯅꯠꯇꯕ꯭ꯔꯥ? ꯑꯩꯍꯥꯛꯅ ꯅꯨꯡꯁꯤꯅ ꯏꯄꯥꯒꯨꯝꯅ ꯎꯖꯈꯤꯕꯅ ꯏꯄꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕ ꯑꯩꯅ ꯏꯄꯥꯅꯤ ꯈꯟꯖꯗꯨꯅ ꯑꯩꯅ ꯀꯧꯖꯈꯤꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯐꯝꯅꯥꯏꯕ ꯑꯆꯧꯕ ꯃꯤꯒꯤ ꯃꯆꯥ ꯈꯛꯇꯃꯛ, ꯑꯩꯈꯣꯏ ꯈꯛꯇꯃꯛ ꯇꯝꯕꯤꯅꯕ ꯂꯩꯕ ꯑꯣꯖꯥ, ꯂꯥꯏꯔꯕ ꯇꯥꯛꯄꯤꯕ ꯌꯥꯗꯕ ꯑꯣꯖꯥ, ꯑꯁꯤꯒꯨꯝꯂꯕ ꯑꯣꯖꯥ ꯂꯩ ꯍꯥꯏꯕꯗꯤ ꯑꯄꯪꯕ ꯑꯩꯅ ꯈꯪꯂꯨꯗ꯭ꯔꯦ꯫ ꯑꯣꯖꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯣꯖꯥ, ꯅꯆꯥꯅ ꯑꯃꯨꯛꯁꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯆꯥꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥꯅ ꯌꯣꯛꯄ ꯎꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅꯤ꯫ ꯅꯆꯥꯒꯤ ꯋꯥꯈꯜꯅ ꯊꯦꯟꯈꯤꯕꯅ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯈꯨꯗꯤꯡꯃꯛ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥ ꯆꯠꯆꯔꯒꯦ ꯑꯣꯖꯥ꯫ ꯅꯥꯎꯁꯤꯡ ꯈꯣꯝꯕ ꯅꯨꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯇ ꯆꯠꯂꯤ꯫ ꯈꯣꯡꯀꯥꯞ 2-3 ꯊꯥꯡꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯗꯨꯅ ꯅꯥꯎꯁꯤꯡ ꯈꯣꯝꯕꯕꯨ ꯀꯧꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯉꯁꯤꯒꯤ ꯏꯆꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯤ꯫ ꯏꯄꯥꯅ ꯅꯍꯥꯛꯄꯨ ꯆꯥꯡꯌꯦꯡꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯆꯥꯕꯨꯅꯦ ꯏꯄꯥꯅ ꯁꯥꯟꯅꯕ ꯇꯥꯛꯂꯒꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯇꯤꯒꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎꯀꯣ꯫ ꯃꯗꯨꯗ ꯊꯣꯛꯄ ꯑꯐ ꯐꯠꯇ ꯏꯄꯥꯅ ꯏꯆꯥꯒꯤꯗꯃꯛ ꯊꯦꯡꯅꯒꯅꯤ꯫ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯅꯥꯎꯁꯤꯡ ꯈꯣꯝꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥꯒꯤ ꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯣꯖꯥ, ꯅꯆꯥꯅ ꯑꯣꯖꯥꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯆꯥꯅ ꯁꯥꯎꯅꯤꯡꯕꯅ ꯉꯥꯡꯈꯤꯕ ꯀꯌꯥꯗ ꯁꯣꯏꯈ꯭ꯔꯕꯁꯨ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯅꯥꯎꯁꯤꯡ ꯈꯣꯝꯕ ꯑꯆꯟꯕꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯔꯤꯛ ꯃꯆꯥ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ, ꯏꯕꯨꯡꯉꯣ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯂꯥꯛꯑꯦ꯫ ꯏꯃꯥ, ꯀꯩ ꯏꯟꯖꯥꯡꯅꯣ? ꯉꯁꯤꯗꯤ ꯄꯥꯟ ꯏꯔꯣꯜꯂꯦ꯫ ꯅꯄꯜꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯈꯔ ꯐꯥꯏ ꯍꯥꯏꯗꯅꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯄꯤꯔꯛꯏ꯫ ꯃꯗꯨꯅ ꯉꯥꯔꯧ ꯑꯣꯏꯅ ꯍꯦꯛ ꯉꯧꯔꯦ꯫ ꯏꯁ, ꯍꯥꯎꯔꯟꯗ ꯏꯃꯥ, ꯅꯆꯥꯗꯤ ꯆꯥꯎꯊꯣꯛꯅ ꯂꯥꯝꯃꯤꯗ, ꯐꯖꯅ ꯆꯥꯔꯒꯦ꯫ ꯁꯤ ꯆꯥꯔꯨꯁꯤ꯫ ꯅꯥꯎꯁꯤꯡ ꯈꯣꯝꯕ ꯄꯥꯟ ꯏꯔꯣꯝꯕꯗꯨꯅꯦ ꯉꯥ ꯑꯉꯧꯕꯗꯨꯒ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯎꯖꯔꯒ ꯃꯃꯥ ꯂꯥꯏꯔꯤꯛ ꯃꯆꯥ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯁꯨꯝ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯅꯥꯎꯁꯤꯡ ꯈꯣꯝꯕ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯩꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯎꯃꯪꯒꯤ ꯃꯌꯥꯏꯋꯥꯏ ꯖꯒꯥ ꯑꯍꯥꯡꯕ ꯑꯆꯤꯛꯄ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜꯅ ꯍꯥꯏ ꯃꯍꯥꯛꯅ ꯁꯥꯇ꯭ꯔ ꯀꯌꯥꯕꯨ ꯁꯥꯟꯅꯕ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯅꯆꯥꯅ ꯎꯔꯨꯕꯗ ꯅꯆꯥꯅ ꯌꯥꯝ ꯌꯥꯎꯖꯅꯤꯡꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜꯗꯨꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯍꯥꯏꯔꯨꯏ꯫ ꯑꯁꯨꯝꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯃꯥꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯃꯥ ꯂꯩꯔꯤꯛ ꯃꯆꯥꯗ ꯉꯛꯅ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜꯅ ꯏꯆꯥꯕꯨ ꯁꯥꯟꯅꯕ ꯇꯝꯕꯤꯒꯦ ꯍꯥꯏꯔꯕ? ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯗꯨꯗ ꯁꯥꯟꯅꯕ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯐꯝꯅꯥꯏꯕ ꯀꯌꯥꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ꯫ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯏꯆꯥꯗꯤ ꯑꯐꯪ ꯑꯐꯪꯕ ꯈꯔ ꯆꯥꯔꯒ ꯂꯩꯕ ꯏꯆꯥꯅ ꯀꯔꯝꯅ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯄꯥꯒꯅꯤ? ꯏꯃꯥ, ꯑꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯔꯒꯅꯨ꯫ ꯏꯃꯥꯅ ꯅꯆꯥꯕꯨ ꯁꯥꯟꯅꯕ ꯌꯥꯎꯕꯒꯤ ꯑꯌꯥꯕꯗꯨꯗ ꯄꯤꯕꯤꯌꯨ꯫ ꯅꯆꯥ ꯍꯥꯟꯅꯒꯨꯝ ꯁꯤꯡ ꯆꯟꯕ ꯄꯥꯝꯌꯥꯟꯕꯁꯨ ꯑꯗꯨꯃꯛ ꯇꯧꯖꯒꯅꯤ꯫ ꯑꯣꯖꯥꯒꯤ ꯅꯥꯛꯇꯁꯨ ꯆꯠꯆꯒꯦ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯅꯤꯡꯕꯁꯦ ꯏꯃꯥꯅ ꯊꯨꯡꯍꯟꯕꯤꯌꯨꯕ꯫ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯃꯃꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ, ꯐꯔꯦ, ꯏꯆꯥꯅ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯆꯔꯣ꯫ ꯏꯃꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯏꯃꯥꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯝꯕꯅ ꯏꯆꯥꯒꯤ ꯅꯤꯡꯕ ꯀꯌꯥ ꯊꯨꯡꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯝꯕꯤꯗ ꯆꯠꯂꯨ꯫ ꯑꯣꯖꯥꯕꯨ ꯅꯣꯂꯨꯎꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯥꯎꯁꯤꯡ ꯈꯣꯝꯕ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜꯒꯤ ꯅꯥꯛꯇ ꯁꯥꯟꯅꯕ ꯌꯥꯎꯈ꯭ꯔꯦ꯫ ꯅꯥꯎꯁꯤꯡ ꯈꯣꯝꯕꯒꯤ ꯂꯝꯆꯠ ꯐꯖꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯑꯣꯖꯥꯕꯨ ꯀꯤꯅ ꯀꯣꯏꯅ ꯆꯠꯆꯕ, ꯁꯥꯟꯅꯕ ꯊꯋꯥꯏ ꯌꯥꯎꯕ, ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯒꯨꯟ ꯀꯌꯥ ꯎꯕꯗ ꯑꯣꯖꯥꯗꯨꯅꯁꯨ ꯄꯦꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯥꯟꯅꯕ ꯇꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ
ꯁꯤꯟꯇꯥꯛ ꯄꯨꯔꯦꯜꯅ ꯃꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯊꯥꯡꯇ ꯃꯨꯛꯅꯥꯒꯤ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯍꯩꯔꯣꯏ ꯃꯌꯥꯝꯅ ꯑꯣꯖꯥ ꯀꯔꯝꯕ ꯆꯥꯡꯌꯦꯡ? ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯁꯤꯗꯥꯏꯗ ꯂꯩꯔꯤꯕ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯊꯥꯡꯇ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯊꯪꯕ ꯁꯔꯨꯛ ꯁꯪ ꯑꯃ ꯁꯥꯗꯨꯅ ꯊꯝꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯆꯠꯄꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯌꯥꯏ꯫ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯠꯄ ꯉꯝꯕ ꯃꯤꯗꯨꯅ ꯑꯩꯒꯤ ꯊꯥꯡꯇꯥ ꯑꯗꯨ ꯐꯪꯖꯗꯨꯅ ꯑꯩꯒꯤ ꯃꯍꯩꯔꯣꯏꯒꯤ ꯊꯥꯡꯇꯥꯒꯤ ꯑꯣꯖꯥ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯥꯏ ꯁꯣꯏꯗꯨꯅ ꯄꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯉꯝꯕ ꯃꯍꯩꯔꯣꯏꯅ ꯊꯥꯡꯇꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯧ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯊꯣꯏꯕ ꯁꯥꯇ꯭ꯔ ꯍꯥꯏꯕꯗꯨ ꯑꯣꯏꯖꯧ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯉꯝꯕ ꯃꯤꯅ ꯊꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯣ꯫ ꯉꯝꯗꯕꯁꯤꯡꯁꯨ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯔꯣ꯫ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯕꯅ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯃꯗ ꯍꯦꯛꯇ ꯁꯤꯟꯅꯕꯗꯤ ꯑꯩꯍꯥꯛ ꯉꯝꯗ꯭ꯔꯦ꯫ ꯑꯉꯝꯕꯅ ꯂꯧꯖꯗꯨꯅ ꯅꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣꯀꯣ꯫ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯊꯪ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯂꯝꯗꯨꯅ ꯍꯌꯦꯡꯒꯤ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯥꯎꯖꯤꯡ ꯈꯣꯝꯕꯁꯨ ꯃꯃꯥꯕꯨ ꯈꯨꯔꯨꯝꯗꯨꯅ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯌꯦꯡꯖꯔꯨꯔꯣꯀꯣ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯑꯣꯖꯥꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯅꯤꯡꯉꯨ, ꯑꯣꯖꯥꯕꯨ ꯅꯣꯜꯂꯨ, ꯑꯋꯥꯕ ꯇꯥꯔꯕ ꯀꯅꯥꯕꯨ ꯃꯇꯦꯡ ꯄꯥꯡꯉꯨ, ꯃꯤꯅꯨꯡꯁꯤ ꯂꯩꯌꯨ, ꯊꯛꯈꯥ ꯈꯪꯅ ꯆꯠꯂꯨꯀꯣ꯫ ꯏꯕꯨꯡꯉꯣ, ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯁꯤꯗꯕ ꯏꯃꯥꯕꯨ ꯈꯨꯔꯨꯝꯃꯨ꯫ ꯂꯝꯗꯝꯁꯤꯕꯨ ꯅꯥꯎꯀꯣꯟ ꯄꯤꯔꯤꯕ ꯄꯂꯦꯝ ꯄꯟꯊꯧꯕꯨꯁꯨ ꯀꯥꯎꯐꯗꯦꯀꯣ꯫ ꯏꯕꯨꯡꯉꯣ, ꯏꯃꯥ ꯏꯄꯥꯁꯨ ꯀꯥꯎꯐꯗꯦꯀꯣ꯫ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯤꯕ ꯃꯈꯩ ꯏꯆꯥꯅ ꯑꯐꯕ ꯂꯝꯕꯤ ꯂꯩꯒꯅꯤꯀꯣ꯫ ꯀꯥꯎꯒꯅꯨ ꯏꯕꯨꯡꯉꯣ꯫ ꯏꯃꯥ, ꯄꯨꯝꯅꯃꯛ ꯅꯆꯥ ꯈꯪꯖꯔꯤ꯫ ꯏꯃꯥꯒꯤ ꯌꯥꯊꯪ ꯄꯥꯎꯇꯥꯛ ꯅꯆꯥꯅ ꯂꯧꯁꯤꯟꯖꯔꯤ꯫ ꯅꯆꯥ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥ ꯈꯨꯔꯨꯝꯖꯔꯒ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯈꯨꯜꯒꯤ ꯁꯤꯗꯥꯏꯗ ꯂꯩꯔꯤꯕ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯩꯔꯣꯏ ꯃꯌꯥꯝꯁꯨ ꯃꯥꯅ ꯉꯝꯅꯕ ꯃꯑꯣꯡꯗ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯀꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯀꯥꯟꯅꯔꯛꯄꯅ ꯆꯤꯡꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯕꯨꯛ ꯈꯖꯤꯛ ꯐꯠꯇꯕ ꯄꯣꯏꯔꯩ ꯀꯧꯕ ꯃꯍꯩꯔꯣꯏ ꯑꯃꯒ ꯅꯥꯎꯖꯤꯡ ꯈꯣꯝꯕꯒ ꯀꯥꯃꯤꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯗꯨꯒꯤ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯑꯍꯜ ꯑꯃꯈꯛ ꯅꯥꯍꯦꯗꯨꯅ ꯋꯥꯅ ꯂꯩꯔꯤꯕꯗꯨ ꯄꯣꯏꯔꯩꯒ ꯅꯥꯎꯖꯤꯡ ꯈꯣꯝꯕꯒꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯗꯤ ꯊꯩꯗꯨꯅ ꯍꯟꯅ ꯌꯦꯡꯗ ꯀꯥꯈꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯖꯤꯡ ꯈꯣꯝꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯑꯃꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯏꯁ, ꯑꯍꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯦꯗ꯫ ꯑꯩꯕꯨ ꯑꯍꯜꯁꯤ ꯍꯟꯅ ꯌꯦꯡꯗ ꯀꯔꯝ ꯆꯠꯀꯅꯤ? ꯑꯩꯅ ꯑꯍꯜꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯒꯅ ꯑꯩꯒꯤ ꯊꯥꯡꯇꯥ ꯊꯤꯕꯗ ꯊꯦꯡꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ, ꯑꯍꯜꯁꯤ ꯀꯟꯕꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯒꯤ ꯃꯥꯒꯤ ꯌꯥꯊꯪ ꯄꯥꯎꯇꯥꯛ ꯀꯥꯎꯐꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯥꯎꯖꯤꯡ ꯈꯣꯝꯕ ꯑꯍꯜ ꯑꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯄꯜꯕꯨ ꯀꯩꯗꯧꯕꯤꯔꯒꯦ? ꯋꯥꯡꯂꯕ ꯆꯤꯡꯗꯣꯜꯁꯤꯗ ꯏꯄꯜꯗꯤ ꯃꯇꯧ ꯀꯔꯝꯅ? ꯏꯄꯜꯕꯨ ꯅꯆꯥꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯧ ꯍꯥꯏꯕ꯭ꯔꯥ? ꯏꯄꯜꯒꯤ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ? ꯏꯄꯜ, ꯅꯆꯥ ꯏꯄꯜꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯗꯤ ꯅꯨꯡꯁꯤꯗ꯫ ꯏꯄꯜ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯏꯄꯜꯁꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯈꯛ ꯂꯩꯖꯩ꯫ ꯏꯆꯥꯗꯣ ꯃꯄꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯏꯆꯥꯕꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯕꯅꯤ, ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜꯗꯨ ꯀꯞꯄꯤ꯫ ꯑꯍꯜꯗꯨꯒꯤ ꯃꯇꯧ ꯎꯕꯗ ꯅꯥꯎꯖꯤꯡ ꯈꯣꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯍꯜ ꯑꯗꯨꯅ ꯅꯥꯎꯖꯤꯡ ꯈꯣꯝꯕꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯍꯜ ꯑꯗꯨꯗ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯆꯥꯡꯌꯦꯡꯗꯣ ꯊꯦꯡꯊꯔꯒꯅꯤ, ꯆꯠꯂꯣ꯫ ꯏꯄꯥꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯏꯆꯥꯒꯤ ꯆꯥꯡꯌꯦꯡꯒꯤ ꯄꯟꯊꯨꯡ ꯌꯧꯅꯅꯕ ꯑꯁꯝꯕ ꯂꯝꯕꯤꯗꯣ ꯏꯄꯥ ꯇꯥꯛꯀꯦ꯫ ꯏꯄꯥꯒꯤꯗꯃꯛ ꯅꯍꯥꯛ ꯋꯥꯔꯒꯅꯨ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯥꯎꯖꯤꯡ ꯈꯣꯝꯕ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯁꯣꯜꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ, ꯑꯗꯨꯕꯨ ꯑꯍꯜꯗꯨꯅ ꯌꯥꯃꯟꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯄꯗ ꯇꯥꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯆꯤꯡ ꯑꯁꯝꯕ ꯂꯝꯕꯤꯗꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯍꯜꯗꯨꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯌꯣꯝꯂꯛꯄ ꯆꯥꯛꯌꯣꯝ ꯑꯗꯨ ꯑꯍꯜ ꯑꯗꯨꯗ ꯄꯤꯕꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯄ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯍꯩꯔꯣꯏ ꯄꯣꯏꯔꯩ ꯅꯥꯎꯖꯤꯡ ꯈꯣꯝꯕ ꯂꯩꯍꯧꯔꯦ, ꯃꯍꯥꯛ ꯃꯊꯟꯇ ꯉꯥꯏꯔꯦ ꯃꯇꯣꯟ ꯌꯧꯅ ꯀꯥꯔꯛꯄ꯫ ꯃꯗꯨꯗ ꯈꯟꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ
ꯑꯁꯝꯕ ꯂꯝꯕꯤꯗꯒꯤ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯂꯥꯛꯄꯅ ꯃꯥꯒꯤ ꯅꯥꯛꯇ ꯅꯛꯅꯃꯨꯛ ꯀꯥꯔꯛꯄ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯏꯁ ꯃꯁꯤꯒꯤ ꯂꯥꯏꯔꯕ ꯄꯤꯇꯠ ꯄꯇꯠꯄ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯁꯤ ꯌꯦꯠꯂꯤꯗꯀꯣ꯫ ꯁꯤꯟꯇꯥꯛ ꯄꯨꯔꯦꯜꯒꯤ ꯃꯍꯩꯔꯣꯏꯂꯛꯇꯒꯤ ꯑꯩꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯇꯕꯅꯤ꯫ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯃꯊꯣꯡ ꯈꯪꯗꯅ ꯂꯥꯛꯂꯒ ꯏꯐꯝꯗ ꯑꯌꯦꯠꯄ ꯑꯣꯏꯔꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯃꯥꯕꯨ ꯑꯩꯅ ꯊꯧꯔꯥꯡ ꯑꯃ ꯇꯧꯗꯨꯅ ꯃꯥꯕꯨ ꯃꯥꯏꯊꯤꯍꯟꯕ ꯇꯥꯏ꯫ ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯡꯆꯦꯞ ꯑꯁꯤꯗ ꯇꯥꯕ ꯁꯥꯁꯤꯟꯅꯔꯒ ꯃꯉꯣꯟꯗ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯄꯣꯏꯔꯩꯅ ꯇꯥꯕ ꯁꯥꯁꯤꯟꯅꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯇꯥꯎ ꯁꯤ ꯀꯩꯅꯣ ꯇꯧꯔꯝꯂꯤ ꯃꯇꯧꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯄꯣꯏꯔꯩꯕꯨ ꯆꯤꯡꯈꯠꯀꯦ ꯇꯧꯏ꯫ ꯄꯣꯏꯔꯩꯅ ꯐꯠ ꯆꯣꯡꯈꯠꯂꯛꯇꯨꯅ ꯅꯥꯎꯖꯤꯡ ꯈꯣꯝꯕꯕꯨ ꯏꯟꯊꯩ꯫ ꯅꯥꯎꯖꯤꯡ ꯈꯣꯝꯕ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯆꯤꯡꯆꯦꯞꯇ ꯅꯥꯟꯊꯈꯤ꯫ ꯄꯣꯏꯔꯩ ꯃꯍꯥꯛꯅ ꯁꯤꯟꯕ ꯐꯠꯇ ꯂꯥꯎꯁꯤꯡꯗ ꯃꯥꯏ ꯄꯥꯛꯂꯕꯗ ꯍꯔꯥꯎꯅ ꯆꯤꯡꯗꯣꯜ ꯌꯧꯅ ꯀꯥꯈꯤ ꯑꯃꯗꯤ ꯊꯥꯡꯇꯥꯗꯨ ꯂꯧꯗꯨꯅ ꯍꯔꯥꯎꯅ ꯀꯨꯝꯂꯛꯈꯤ꯫ ꯄꯣꯏꯔꯩ ꯍꯔꯥꯎꯅ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯂꯝꯗꯨꯅ ꯊꯥꯡꯇꯥꯗꯨ ꯀꯠꯂꯤ꯫ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯣꯏꯅ ꯊꯨꯡꯂꯔꯕꯗ ꯅꯥꯎꯖꯤꯡ ꯈꯣꯝꯕꯗꯤ ꯌꯥꯎꯔꯛꯈꯤꯗꯦ꯫ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯌꯧꯔꯛꯇ꯭ꯔꯕꯗ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯃꯤꯄꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯁꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯅꯥꯎꯖꯤꯡ ꯈꯣꯝꯕ ꯃꯆꯥ ꯑꯗꯨ ꯁꯣꯛꯇꯨꯅ ꯋꯥꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯌꯧꯔꯛꯄ ꯎꯕꯗ ꯄꯣꯏꯔꯩ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯥꯎꯖꯤꯡ ꯈꯣꯝꯕ ꯎꯕꯗ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯁꯣꯛꯄ ꯃꯁꯥꯗꯨ ꯌꯦꯡꯕꯤ ꯄꯣꯊꯥꯍꯜꯂꯤ꯫ ꯑꯣꯖꯥꯅ ꯀꯔꯝ ꯇꯧꯕꯅꯣ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣꯖꯥ, ꯅꯆꯥ ꯆꯤꯡꯒꯤ ꯃꯇꯣꯟ ꯌꯧꯔꯝꯗꯥꯏꯗ ꯋꯥꯕꯅ ꯏꯁꯥꯁꯦ ꯇꯔꯪ ꯆꯠꯈꯤ꯫ ꯀꯣꯛꯁꯤ ꯉꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ ꯆꯤꯡꯆꯦꯞꯇ ꯇꯥꯁꯤꯟꯗꯨꯅ ꯑꯩꯍꯥꯛ ꯁꯣꯛꯈꯤꯕꯅꯤ꯫ ꯅꯥꯎꯖꯤꯡ ꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯄꯣꯏꯔꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯈꯤ꯫ ꯄꯣꯏꯔꯩꯒꯤ ꯃꯇꯧꯗꯨꯗ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯏꯇꯥꯎ ꯄꯣꯏꯔꯩ, ꯅꯍꯥꯛꯇꯤ ꯂꯥꯏꯕꯛ ꯐꯩꯗ꯫ ꯄꯥꯡꯒꯜ ꯀꯟꯕ ꯏꯇꯥꯎꯅ ꯑꯣꯖꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯥꯡꯇꯥ ꯐꯪꯕ ꯉꯝꯕꯁꯦ ꯏꯇꯥꯎ ꯆꯥꯎꯊꯣꯛꯆꯩꯗ꯫ ꯅꯇꯥꯎꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗ꯫ ꯑꯣꯖꯥꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯁꯥ, ꯍꯌꯦꯡꯗꯤ ꯊꯥꯡꯇꯥ ꯃꯨꯛꯅꯥꯒꯤ ꯆꯥꯡꯌꯦꯡꯅꯤ꯫ ꯊꯥꯡ ꯑꯁꯤ ꯄꯣꯏꯔꯩꯅ ꯐꯪꯈ꯭ꯔꯕꯁꯨ ꯅꯈꯣꯏꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫ ꯍꯌꯦꯡ ꯃꯇꯝ ꯆꯥꯅ ꯂꯥꯛꯅꯔꯣꯀꯣ ꯏꯄꯥꯒꯤ ꯅꯥꯎꯖꯤꯡ ꯈꯣꯝꯕ꯫ ꯏꯆꯥꯗꯤ ꯑꯁꯣꯛꯄꯁꯤꯒ꯫ ꯑꯣꯖꯥꯒꯤ ꯋꯥꯗꯣ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯍꯌꯦꯡꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯅꯆꯥꯕꯨ ꯌꯥꯎꯍꯟꯕꯤꯌꯨ ꯑꯣꯖꯥ꯫ ꯏꯄꯥꯒꯤ ꯅꯥꯎꯖꯤꯡ ꯈꯣꯝꯕ, ꯐꯔꯦ, ꯏꯆꯥꯅꯕꯨ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯏꯆꯥꯁꯨ ꯍꯌꯦꯡ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯌꯥꯎꯔꯔꯣ꯫ ꯑꯣꯖꯥꯒꯤ ꯋꯥ ꯇꯥꯔꯕꯗ ꯅꯥꯎꯖꯤꯡ ꯈꯣꯝꯕ ꯍꯔꯥꯎꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯃꯁꯥꯅ ꯁꯣꯛꯅ ꯍꯜꯂꯛꯄꯗꯨ ꯎꯔꯒ ꯂꯥꯏꯔꯤꯛ ꯃꯆꯥ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯣ꯫ ꯀꯔꯝ ꯇꯧꯒꯅꯤ ꯁꯤꯗꯤ? ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯁꯤꯕꯣ? ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯂꯥꯏꯔꯤꯛ ꯃꯆꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏꯅꯣꯅꯦ! ꯃꯍꯥꯛꯅ ꯑꯣꯖꯥꯒꯤ ꯊꯥꯡꯇꯥ ꯐꯪꯅꯕꯒꯤꯗꯃꯛ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯕ ꯍꯣꯠꯅꯔꯤꯕ꯫ ꯑꯣ, ꯏꯆꯥꯒꯤ ꯐꯤꯕꯝꯁꯤꯗ ꯍꯌꯦꯡꯒꯤ ꯆꯥꯡꯌꯦꯡꯁꯤꯁꯨ ꯌꯥꯎꯕ ꯉꯝꯂꯔꯣꯏꯗꯣ꯫ ꯐꯠꯇꯦꯗ꯫ ꯃꯥ, ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯅꯆꯥ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯥꯎꯒꯅꯤ꯫ ꯑꯩꯍꯥꯛꯄꯨ ꯆꯤꯡ ꯑꯗꯨꯗꯒꯤ ꯏꯇꯥꯎ ꯄꯣꯏꯔꯩꯅ ꯏꯟꯊꯔꯛꯄꯗ ꯅꯆꯥ ꯂꯣꯛꯆꯞ ꯑꯃꯗ ꯇꯥꯈꯤ, ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝ ꯉꯛꯄ ꯑꯃꯅ ꯑꯩꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯊꯦꯡꯅꯈꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯩꯕꯨ ꯂꯩꯀꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯣꯛꯄꯁꯦ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯕ ꯍꯤꯗꯥꯛ ꯑꯃ ꯄꯤꯔꯛꯈꯤ꯫ ꯑꯩꯅ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯊꯛꯎ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯥꯎꯖꯤꯡ ꯈꯣꯝꯕ ꯈꯔ ꯊꯛꯏ, ꯈꯔ ꯇꯩꯁꯤꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯅꯥꯎꯖꯤꯡ ꯈꯣꯝꯕꯒꯤ ꯅꯥꯔꯝꯕ, ꯁꯣꯛꯂꯝꯕ, ꯁꯣꯛꯊꯔꯕ ꯃꯁꯥ ꯄꯨꯝꯕ ꯐꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯁꯨ ꯍꯔꯥꯎꯖꯔꯤ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯂꯩꯕꯥꯛ ꯃꯌꯥꯝ ꯇꯤꯜꯂꯤ꯫ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯁꯥꯟꯅꯔꯣꯏ ꯄꯨꯝꯅꯃꯛ ꯇꯤꯜꯂꯤ꯫ ꯅꯥꯎꯖꯤꯡ ꯈꯣꯝꯕꯁꯨ ꯁꯥꯟꯅꯕꯨꯡ ꯌꯧꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯉꯔꯥꯡꯇ ꯏꯪꯅ ꯍꯤꯡꯁꯥꯅ ꯁꯣꯛꯂꯒ ꯉꯁꯤꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯣ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯄꯣꯏꯔꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯟꯅꯕ ꯍꯧꯔꯝꯗꯥꯏꯒꯤ ꯂꯥꯎꯔꯛꯏ꯫ ꯅꯤꯡꯊꯧ ꯌꯥꯎꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯇꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯊꯥꯡꯇꯥ, ꯃꯨꯛꯅꯥ ꯀꯌꯥ ꯑꯃ ꯆꯥꯡꯌꯦꯡ ꯇꯧꯏ꯫
ꯃꯊꯪ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡ ꯃꯥꯏꯊꯤꯈ꯭ꯔꯦ꯫ ꯀꯣꯟꯅ ꯊꯪꯗ ꯄꯣꯏꯔꯩꯒ ꯅꯥꯎꯖꯤꯡ ꯈꯣꯝꯕꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯠꯆꯣꯏꯗ ꯄꯣꯏꯔꯩ ꯑꯃꯗꯤ ꯅꯥꯎꯖꯤꯡ ꯈꯣꯝꯕꯒꯤ ꯃꯨꯛꯅ ꯊꯥꯡꯇ ꯃꯊꯪ ꯆꯥꯡ ꯌꯦꯡꯉꯤ꯫ ꯄꯣꯏꯔꯩꯅ ꯈꯔ ꯂꯥꯛꯆꯕꯒꯨꯝ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯏꯔꯥꯏ ꯂꯥꯏꯅ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯗ ꯄꯣꯏꯔꯩ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯄꯣꯏꯔꯩꯒꯤ ꯃꯇꯧ ꯈꯪꯂꯕ ꯑꯣꯖꯥ ꯁꯤꯟꯇꯥꯛꯄꯨꯔꯦꯜ ꯑꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯉꯁꯤꯒꯤ ꯁꯥꯟꯅꯕꯒꯤ ꯆꯥꯡꯌꯦꯡꯁꯤꯗ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯃꯥꯏ ꯄꯥꯛꯂꯦ꯫ ꯑꯩꯒꯤ ꯊꯥꯡ ꯇꯥ ꯐꯪꯂꯕ ꯄꯣꯏꯔꯩꯅ ꯃꯥꯏꯊꯤꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯄꯤꯔꯝꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯊꯥꯡ ꯇꯥ ꯐꯪꯂꯕ ꯃꯍꯩꯔꯣꯏ ꯑꯗꯣ ꯁꯣꯏꯗꯅ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ꯫ ꯃꯗꯣ ꯑꯩꯒꯤ ꯆꯥꯡꯌꯦꯡꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯑꯣꯖꯥ ꯁꯤꯟꯇꯥꯛꯄꯨꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛ ꯉꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯣꯖꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯥꯡ ꯇꯥꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯄꯣꯏꯔꯩꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯈꯤ꯫ ꯅꯥꯎꯖꯤꯡ ꯈꯣꯝꯕꯕꯨ ꯍꯥꯠꯀꯦ ꯇꯧꯈꯤꯕ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯒꯨꯝꯂꯕ ꯑꯃꯅ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯅꯥꯍꯦꯗꯨ ꯂꯩꯔꯒ ꯀꯥꯗꯨꯅ ꯆꯠꯄ ꯉꯝꯕ ꯑꯍꯜ ꯑꯗꯣ ꯑꯩꯍꯥꯛꯅ ꯁꯥꯁꯤꯟꯅꯈꯤꯕꯅꯤ꯫ ꯅꯥꯎꯖꯤꯡ ꯈꯣꯝꯕꯕꯨ ꯑꯩꯅ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯂꯥꯟꯗꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄꯅꯤ꯫ ꯑꯐꯕ ꯃꯍꯩꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯀꯠꯊꯣꯛꯄ ꯉꯝꯕ, ꯊꯧꯅꯥ ꯐꯕ ꯑꯣꯖꯥ, ꯑꯍꯜ ꯂꯃꯟ, ꯂꯥꯏ ꯒꯨꯔꯨ ꯀꯤꯅ ꯀꯣꯏꯅ ꯅꯣꯂꯨꯛꯅ ꯆꯠꯀꯗꯕꯅꯤ꯫ ꯏꯆꯥ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯄꯣꯏꯔꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯕ ꯐꯥꯎꯕꯗ ꯑꯩ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯕꯅ꯫ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯀꯌꯥ, ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕ, ꯍꯣꯠꯅꯖꯕ ꯀꯌꯥꯁꯦ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯟ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯆꯥ, ꯃꯇꯝ ꯄꯨꯝꯕꯗ ꯑꯆꯨꯝꯕꯅ ꯆꯠꯄ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅ ꯃꯥꯏ ꯄꯥꯛꯄꯅꯤ ꯀꯥꯎꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯥꯎꯖꯤꯡ ꯈꯣꯝꯕꯅ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯕ ꯁꯥꯟꯅꯔꯣꯏ ꯑꯣꯏꯗꯨꯅ ꯑꯣꯖꯥꯅ ꯆꯥꯟꯕꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯕ ꯑꯣꯏꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯀꯌꯥꯁꯨ ꯄꯤꯕꯤꯔꯝꯃꯤ, ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅꯁꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯕꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯁꯤꯟꯇꯥꯛꯄꯨꯔꯦꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫